Krumzari SKTV News pu yengbiriba khwai pumnamak pu OLIVIA ta khelambamna taram nokchari hanbada maroiba paw sing pizari Manipur da tangdu leitaba fibam puraktana nungaibe yaroi miyam gi lengak ama leirabani na pumnamakki yenglaga thabak tawba tabani haina Chief Minister YKM Chana fongdokre Thasigi aroiba chayol fawgi manungda Minister amadi MLA singna census ki matangda chab chaba firep ama miyam da khangan gadabani haina just and fair delimitation na taksilakli State asida ayus amadi herbal gi hidak sungbagi license piba amata leitri license yaudana hidak sunglamba thengnarabadi action lokhatkani haina Directorate of Ayush na cheksin wathamlakli Amasung Manipur da thokliba irang asigi tung koina chatnagadaba waroshin ama athubada puraktuna ing tapalamdam ama ohenba haibasi anobalengak asigi ihan hanba thodang oigadabani haina hanagi MP Dr. TH Mainana fongdorakli Hauzik Pau Sandona Pizari Manipur da tangdu leitaba fibam puraktana nungaibe yaroi miyam gi lengak ama leirabanina pumnamaki yenglaga thabak tawba tabani haina Chief Minister Yumnam Khem Chana fongdokre ngasi BJP kumbi mandal na sillaga salan konjilda pangthokpa Chief Minister YKM Chanbu taramna okpagi thoram amada wafamasi mahakna fongdokhibani thoram aduga mari leinana Chief Minister Yumnam Khem Chana fongdokhibada Manipur gi hauzik oiriba fibam asigi amata ngairaba waroi sindi tangdu leitaba hanjil hanbani Furup anigi marakta leinariba ungkhatnabagi fibam asina thajanaba ama purakpa ngamdri masina maram oiraga changnabada nungaitabani adubu hauzikki oinadi maiteina khundaba mafam singda kuki singna changbada kaidre amaromda zomi miyamna khundaba mafam singda su adumak changbada akaiba leitre adubu mapung oina yengbada maitei singna Churachandpur More amadi Imphal da khundaramba kuki singdi hanjindana leire pumnamak sing asi oiduna shu miyam gi lengak ama leirebanina pumnamakki yenglaga thabak tawba tabani Manipur asi santi puraktana nungaibe yaroi haina mahakna fongdoki Sugnu amasung napat faunaba thong asi hayengdagi saba hauraga numit mangani gi manungda loisinanaba hotnagani thong asi saba loirabadi napat ki lanjainariba miyam masa masa gi yumda hanjinba yaragani makoi sing asi hek hongjinbaga Union Government ki scheme mamagi makhada lanjainaduna leiruba khol sing semgat sagat anaba thabak paikhatkani madugi damak mahak amuk hana laktuna yengsin minasi amaromda moirangdagi kumbi fauraga chatpa wangu gi lambi asisu ngasi dagi numit 15 gi manungda semba hauragani Hairiba lambi asi semba loibaga atai wathoriba lambi singsu semnanaba hotnagani haina mahakna makhatana fongdokhe ukhanariba community ani asigi thajanadabaduni sangboi moitis sem zone haragadi maitaina taba jagada ek sangbadi ke sukaidre bakoi isu oi zomi singna taba jagada oi sang ke sukaide hanjanari adu mapumoina Churachandpur More amadi Imphal gi Peri the Leramba, cookies, and now sing me up to Hansen than a lady. Ado Sasan never see Lakpataragadi, a quick Puni, Kutabadi, Adona, and a Tamjarisi, we give Manipusi, Santi, Portana, Ngaibiaroi, Wangu, Sapatana, Manipusakopayaroi, Adana Wangu, our park with him, a Matek Park, we also get Hajarakanda, a Punamaki, Lucian, we are again. राजनीतिक मरी लेना सिंगा कला को सिंगा पंगुन द हुन्ना ब पंगांग दंगान ब को न्याम याव बुसी एकोइ न दरकार लेसी एकोइ न पोइ विसा सिंग से ngasi एकोइ न लेइ ब मोम से थनब यादे हाइदो अदोम न मांग थादि सिदरे ने जगदो अदो अफबल लमदम बुनाइ बे लमदम से एमएलए प्रेम चंद्रना एमएलए ओरगा प्रेम चंद्र तो अफबनी हारगा अफबल लमदम दो ओरक पयावै अदो ngasi ai एमएलए हिंदो नंबी ब ai bu tapi tabi ngamba leader mayam sila amani season mayam na ko ni punja laga wali ba mayam singo se talo to thong mina duna mima na ba constituency no oil ba na ba ngasi lagi hawra so mo dai talong mina duna la ka do to ma to tharum kuding makai koi apun ba sakti do ala se hai bo kham je thamjaraga kurum jari
Chaliba thasigi aroiba chayol fawbagi manungda minister amadi MLA singna census ki matangda chap chawa firep ama miyamda khanghangadabani haina Just and Fair Delimitation JFT na taksilakli. Handak pangthukadoriba census ki thabak thoram sing kanglon chumna pangthuknanabagi matangda JFT na paringnai na chatharakpa khananainaba mifam gi saruk ama oina ngasi Imphal East District ki manung channa leiba Nongpok Hairok Community Hall amadi Wangkhai Kaichel Asangbi Community Hall da miyam ki oiba mifam sing pangthukhi. Mifam aduda JFT gi convener Jitendra Ningombana hai ngasi maglamdam asida thokliba lan asi mitop singna thokhanbani asigumba thokdo kaya asidagi kannanabagi amata ngairaba pambaidi lamdam asidagi mitop sing hana khandoklaba matung census pangthoknapana achumba oigani. Hujik legiba mitu miya jasin se han madam masa khangdok si khangdok matung da electoral roll dagi mako sing mutat si adu matung nam ko je mai area da hanan ji haidana assam aiba akoi ge thungduna lebak sida bangladesh te la ko muslim mayam ma takchopu je hore adu mu khuju lan taw ni sam adu ga akoi sidana myanmar te la ko kangu ma sindo adu assam da tawri sumaina ko taw yu wa ni adu taw do ni kana na government no yan taw do ni taw do gi maram mayam nei राजनीति तो वो कांगू ने नुको मैं थोड़ा सरकार थोड़ा ने बाग में तो पांग ने वो वाली तो उधर भी मनम नहीं है अकोई ने है ना नंग तो उधर भी मनम तो ले सु नंग अकोई की लेबाक सिगी मी मन तरा नकोई ने पामा लंबी में माई पांग ने नबुक दम खो वहन मनु है भी लाने वाले तेने जे हायेन चित लाखदो रेबा मिको की वसिदा मितो मिया जासिन से लखो होगदि यारो है जी खंगबनिना लखो होननबा अमत नाइबु उपायदि लेंगा को मयाम सिने कैबिनेट मिनिस्टर ची मा इबाइबो अदु इबिरे गदि अखोई मियाम होगदबनि हाय फोचिनेबा Nakalamaromda mifam aduga mari lainana JFT gi Finance Secretary Sunil Karamna haikibada hauzik leidiba lengak asina Manipur gi oiriba fibam asida census tawba matam chadri haina center gi luchingba singna taksin gadabani kumja English ani kulhumdoi gi May ahumdagi chatharakliba lan asina district amaga changnaba yadana leidiba asida matau karamna census tawgani haina thauranglibano yelho furup aikhoina minungsi utlaga leiringai aikhoi gi chakthung fidung pumnamak mitop singna munkhiduna nongmadi aikhoi lamdam asida hingba ngamlakloi haiki delimitation ji karino hai matamda kendra assembly se sigi mayam gi kendra je chawthokba pikshinba haptok hapsin je tawrakadore ba bi correct thiba loiba adi MP machine kya de lepsige je sida hatak loina mikok thiba lorakana ni machine dugi matungena se inchok singani amagi mikok ta koi se kendra chawthok chawchin tikok pikin je tawraba delhi gi nifu phangi ba sitse side ahum chakhrane ba kendra hum mangui ni ko mangi sikrai da singda uchangrane ba Imphal East ka mangani ko kendra ma Imphal West ka mangani ko Bishopura Jimunda among Mangadu Kendra, Madugi Santanaba Mamala, Kineva, Mardi, Missing Yamataba Tadava, Chikayo Vejalakani, and sing the guy Chakrani, Inshol, any Amada, Nico Tim Matanda, Miami Hingapada, Hapson give missing the love, Senapati, or Kul Sadian Chandraneva. State asida Ayush amadi herbal gi hidak sungbagi license piba amata laitri license yaudana Ayush amadi herbal gi hidak sunglamba thengnarabadi action lokhatkani haina Directorate of Ayush Manipur gi maike dagi section wa thamlakli Hiramasiga mari lainana Lamphel Patalaiba Directorate of Ayush Manipur gi Director gi office chamber dangasi pangthokiba pawgi mifam amada Directorate asige Director Dr. Akoizam Dokendran High Drugs and Magic Remedies Objectionable Advertisement Act 1954 amadi Rules 1955 amadi Drug Regulatory Mechanism for Ayush Drugs the Drugs and Cosmetic Act 1940 and the rules thereunder High Behiramasida punna wakhal taminaba mathau tai State asida mari leinaba authority na piba manufacturing license yaudana Ayush ki hidak sungbagi thabak chathare haina tongan ba media platform singdagi tare kanagumba singna license yaudana Ayush amadi herbal gi hidak sunglamba thengnarabadi action lokhatkani haina magna phongdokhe Nasigi Manipurda akoina YouTube dagi khabarsing dagi media gi kenoda akoina thengnajabada manufacturing license yaudaba adudagi competent authority dagi license yaudana sungba hida khare yona akoina tajaba adu ujabatu gi matanga akoina miyamda awareness ama pinabutamta press conferences kojabani
Paugi mifam aduga mari lainana Directorate of Ayush ki Assistant Drug Controller Dr. N. Hemantana Hai Ayush Herbal Cosmetics amadi mit ki eye drop hidak sing authority na piba kanglon gi wangbada kanagumba lanai miyoi natraga company amana e pauda adu fai haiduna advertise tawraklabadi madu misleading advertisement ni haina logani masi Drugs and the Magic Remedies Objectionable Advertisement Act 1954 amadi Rule 1955 da mayek seng na yauri kanagumba singna asigumba advertisement tawramlabadi madu khudaktagi lepiu karigumba makhatana chatharaklabadi legal action lokhatkani hiramasigi matangda Supreme Court amadi Ministry of Ayush ki akanba instruction leiri hauzikmakki oina Directorate asida asigumba wakat amata lagtri karigumba miyamna wakalaglabadi chab chaba action lokhatkani asigumba thawong sing kanagumba singna chatharamlabadi chairak oina tha taruk jail da leiba yauna lupa lising kun gi fine thigadabagi provision leiri haiki Ayush ki hidak ama, herbal drugs ama, cosmetics, eye drops, si newspaper da, radio da, local TV channels da, YouTube da, Facebook da, any other social media platform da. Kana gumba misak ama, natural company yamana organization amana. Hidak si pay, hai ba hidak sing si chaba da isa kanai. Hai na advertise taruk labadi, madubo kana misleading advertisement na lobuni. Masi Drug and Magic Remedies Objectionable Advertisement Act 1954 rule gi makhadi yauri. Aduna Manipur da leiriba praja miyam public miyam da khanganba awareness piba aduga loinana kanagumba misak amana video clips natragana ida amagi matang da advertisement thagat khiba leiragasu madu delete tokthokpiu akoina karigumba madu ki potu urak natragana khangakpa taragadi madu koi legal action lokhalakpa yai thagat ki haina khanlamba leiragasu madu gi wakan thadokpiu masi illegal oi ano kanagumba na video clips natraga thagalakpa taragadi ahanba contraventions ahanba conviction da ma thataru jail da thamba natraga na file thiba natraga na thataru chu jail da thamni fine thigani ani suba mathang da jomu da mehelaba adu taragadi sahi ma jail da thamba natraga na fine thigani or bot ani ma obi ai Manipur thokliba irang asigi tung koina chatnagadaba warushin ama athubada puraktuna ing tapalamdam ama ohenba haibasi anobalengak asigi ihan hanba thodang oigadabani haina hanagi lok sabha gi MP Dr. TH Mainana phongdorakli wafamasi ngasi langjing achobada leiba Oles Home gi nipan suba mapok numit thoram ga mari lenana home asigi auditorium da pangthokpa thoram da mahakna phongdokibani thoram aduda home asigi president Dr. Mayeng Bam Kamala Civic advisor RK Maipak Sana amadi Manipur State Social Welfare Board की हाने की चेयरपर्सन डॉक्टर RK नयन सनाना सरुक्या खे थौरमदुदा डॉक्टर थोक्सो मैनन हाई नेशनल हाईवे अमा ओइरिबा इम्फाल दिमापुर लंबीदा फ्री मूवमेंट यादना लेरिबा से महौसागुम चथोक चसिन याननबा लेंगाक असिन होटनबा मथौ ताई तंबाकी मियोय कयाना मणिपुर की वांगमद चटके हाइरबदी नोंगथकी लंबी नतना अतै पांबै लेते मसिना लमदम मसिगी सेमिट लोन दसु चैथेंग पीरिबनी मरमदुना मणिपुर की सेमिट लोन फगतहनबा लेंगाक असिना पॉलिसी प्रोग्राम न चिंगबा कया पुथोकपा मथौ ताई हाइना डॉक्टर मैनना मखाताना फोंदोखि थौरमदुदा अहल ओइरबी इमा कुनमंगा रोमदा लमदम मसिगी इयोंगदा साबा फी अमदी अथुम महाउना चिंगबा कया खुदोल तमखिबगा लोइनना चॉकलेट नमसु चामिनकी हाइरी May masyaraw sa pagkakasada na kasi siyempre kaiba hindi kendo lang may sa action na may ase kasi tanggol ay tanong tan masama-sama kung nakarin ni Jose kasi hindi sa kanya mo kan na bisa gigi taxin bisa na pero to hindi Jose kasi isona hindi ko isang wala ni sige ba naman ko yama will kan ba do sa kanya ang tawag din mga balita ba adon sa kanya may buwan asan din kaya ni pero kaya na nabi ka pa tayo ni ali oyo do may aso sa pagkuno sa adon mo ay akan mo will wala ba kasi kan honagi na tanggol ay tanong din diba ing tamna chini tabi puna ba ang nusinana dahil na base masi pinalibig so at voice no Indian Army gi Spear Corps ki Red Cell Division na February 13 tagi ngarang fauba Indo-Myanmar border gi Yangau bung da leiba border pillar 72 amadi 73 gi marakta leiba mafam singda sanitization amadi demining operation chathakre intelligence ki pawgi matung ina hairiba mafam sing asida improvised explosive device amadi pokhai driba pokhai bagi machak sing hanana
lalhobasinggi kem leiramba mafamsingda leiri haibigi pau ama leiringai charakta lenga ke agency singna mafamsing aduda amuk hanna border fencing yungnana ba thabak paikhatpa yanana ba hairakpadagi operation asi chathakibani hairi operation chathakiba mafam adu asongba jungle oibana team sing security condition da achauba singna ba amadi oike adubu meter 100 pakpa kilometer 2.3 sangba lambi ama sengdok pangamkhre hairi hairiba mafam sing asi sengdokna ba hotnabada आईडी मापन पोखाइद्रिबा पोखाइबगी मचल अनि फंगबदगी टेक्ट काइदना सिक्योरिटी फोर्स सिंगना थुगाइख्रे हाइरी थवंग असि मफम अदुदा लेरिबा मिचम सिंगदा अचौबा खुदोंग थिबा अमा ओइरंबने ऑपरेशन असि तौदुना सर्वे ऑफ इंडिया गी टीम अमदी फेंसिंग खाननबगी थबक सुबा सिंग मफम अदुदा इंफ्रास्ट्रक्चर सेमगतपगी थबक तौननबा संगसिनख्रे हाइरी अरामबाई तेंगोलना थांजिन खिबा खोंगफमना लेबाक मियाम गी तुंगी पुंसिदा अकाइबा पीगदबा लेरगदी थांजिन खिबा खोंगफम हंदोकपा फावबा ngami adubu kaidongnungda कुकी सिंगददी सरेंडर तौरोई हाइना अरामबाई तेंगोलगी पीआरओ ख्वाइराकपम रोबिन मंगांगना फोंदोखरे अरामबाई तेंगोल नोंगपोक चिंखै ngakpa खुराइना सिंदुना लमतागी नोंगमा पानबगा मरी लेनना मोइरांग कंपुमय लेकाई पुरीबी पुरीबा लंपाक तपांगथोखिबा मियामगी ओइबा नोंगमा पानबा मिफमदा सरुक्याखिबा रोबिन ख्वाइराकपमना हाई ngasi फावबदा लान हाइबा सिना मालेम असिदा मिसिमिना अवा अना पुरकपा नतना अतै कानबा करिसु पुरक्ट्री अदुबु मितोप मियानचा सिंगना येलहो फुरुप सिंगदा लांदारक्तुना अखोइगी लम अखोइगी आइडेंटिटी दा सिंगनरक्लबदी मदुगी चप चाबा पाउखुम पीननबा अरामबाई तेंगोल दा थौना लै लेबागसिबु कलहौनबा अरामबाई तेंगोलना तौखिबा थबक थौरम सिंगना मरम ओइरगा लेबागी चौखत थौरांगदा खुरौ ओइरकदबा महै मसिंग तमलिबा महैरोइ सिंगी कैरियर सोगलकदबा नत्रगा आईडीपी सिंगी तुंगी पुंसिदा खुदोंग सारोइदबा ओइरगदी अरामबाई तेंगोलना मियामगी इंटरेस्ट खंगना खोंगफम हंदोकनी हाइखि थाव सुंगन्नबा आता आतोलहन्नबा मोइदा आतोलहन्नबा अदुगुंबा योटेक थांदेक कोंबा ग्यास अतिया काय सेम लेब्रो फतबा योटे थांदेक लेब्रो हाइदना तौरिबा मीजिंगना ngasi noi akhoi bawa mafam du leiriba ahong pung hairiba lai isor mafam do sangaga khurumba ngamaktrone si tampak tane akhoi kayam koina akhoi sumaina khangi je habno kayam koina akhoi apunbagi saktam ji sagat pase akhoi kyam koina ngai gi je habno masida muk chingdhanari ni khullekai ama mata obusida phaiega phatega madi phau gidore adu tawada taw sigi thabak sima akhoi matam chupada thadoksi apunbadana akhoi gi lingjen manabatana akhoi apunbagi saktam sagat pangangani दगी कांगू चिंगजिन फावरगा लमलाई यौबा लंबी असि था तरागी मनुंगदा लोइननबा सेमलगनी हाइना लमलाई एसीगी एमएलए केएच इबोमचाना फोंदोखरे वाफम असि लमलाई एसीगी कांबोंग पुतलैबा इबुदौ नोंगदा लाइरेन पाखंगबा अमदी इमा लेस्नागी संगलेन संगाबगी थौरमदा महांगना फोंदोखिबने थौरमदुदा कांबोंग कुट विलेज डेवलपमेंट कमिटी की प्रेसिडेंट लेडेन मयुम खोगेंद्रोना हाइखिबदा ngasi संगारिबा लाइसंग असि खुंजा सिंगना साबा हौरौगा लोइसिनबा ngamdana matam kuina leiraklabani लाइसंग असि साबा लोइसिननबा लमलाई एसीगी एमएलए केएच इबोमचादा हाइरुबदा हराउना यारखिबनी मदुगी दमक एमएलए बु महाकना थागतबा फोंदोखि थौरमदुदा एमएलए केएच इबोमचाना हाइ मतम सांगना फिबम सोक्तुना लेरबा तेंसित लंबीदगी लमलाई यौबा लंबी असि हंदकी टर्म लोइद्रिंगै ममांगदा सेंबा लोइसिलगनी लंबी सेंबा खकनतना संजेनबम खुनौ संजेनबम खुलेन तखेल अमदी अकोइबगी खुल सिंगदा चिंखै चिंगदगी इसिंग पीननबा सर्वे तौबा लोइरे अथुबदा इसिंग पीननबा थबक हौरगनी लमलाई एसीदगी मिनिस्टर ओइरंबा यावख्रबसु मियामना इसिंगी अवाबा मायोकनरिबा असि कोकननबा करिसु तौरमदे महांगना ताम 8 लाख मिखलदा माइ पाकपंग ngamdana लेरक्लबसु हंदक माइ पाकलकपा असिदा नोंगदम तखेल अमदी संजेनबमदा मपीथेल दामदगी पुरकपा इसिंगना लौ उबदा सिजिननबा खाइदोक हौरे हौजिक अमुक सिंखै चिंगदगी थकननबा इसिंग पीननबा थौरांग तौरिबा असि हानगी एमएलए ना होटनरमलबदी ngana ising fanglamgani leibaki fibam chadana leirabasु एसी असिबु सेमगत सागतपदी हनबा लेतना होटना गनी हाइना एमएलए इबोम चाना फोंदोखि इंगसे उमिंग हक्चांग यावना रुनसी सोरगिसु बो लीसी अलुगा फै इसा इसासु इसोरना पामीबादु खै चतनबा मदुंगा ननबा पदसी हाइबसे थमजनी
ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯕ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯅ ꯎꯕ ꯂꯥꯏꯅꯤꯅ ꯈꯟꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯤꯡꯕꯅꯤ Nauria Pakhang Lakpa Madi Langthabal Assembly Constituency Manung Chanbada Semgalakliba Imphal Ring Road Project Asina Sokhalaba Lokpham Singi Compensation Matamga Chunaba Mawongda Pigadabani Haina Imphal Ring Road Affected Patadar Association of Nauria Pakhang Lakpa and Langthabal Asina Lengak ta Apil Tawrakli Ngasi Manipur Press Club ki Thangzing Hall da Pangthokpa Paugi Mifam Amada Mongsangay dagi Ngangom Basanta Kumar Kauba Miyoi Amana Haikibada Ring Road Asina Sokhalaba Mafam Sing Maru Aina Mongsangay Langthabal Leb Langthabal Kunja Amadi Langthabal Mantri Khongi Mafamda Mangliba lam asi Laumi Singi Ngaktani Ring Road Semlalakpada Athing Balaite Tawbadabu Mangliba lam asi Laumi Miyam Gini Law Uraga Chariba Laumi Miyam gi Khallaga Manipur Lengakna Compensation Piba Matamda Matik Chana Matamga Chunaba Mawongda PBU Lamgi value asi Nomunongmagi Hengalakpanina Matamama the Piramba Lamgi Mamalda Adumak Pirabadi Karigumba Amatakanadi Haina Mahana Fungdoki Manipur ki miyam da amusung government da khona thamjin ngo wafamdi phoi lambi si adum chembiu akhona su mayam ki chakhi thorang ni pamjai tabudabu akhoi ki affected oriba ki mangi balam se sigi longmi nga khani low urga chamjina masigi factory puron je koi compensation piba ka chida sigumba ma laiba phangnana ba value to pibiu na khona haijening magi tawjabani sarkar na khoi ki piri bate se sigi residati phangba ka chida Belau sangama magi belu duna square feet si koi samu tangga leiba kon bai thium da dum lakwa adu gati government na idang justice of you na koi haijening haitare Leimakhung Area Chief Organization Lakona Gonba Mafam Singda Lub Asina Chatharamba Counter Blockade Ngasidagi Handokle Hari. Lub Asina Ngasi Thadora Cherolamada Chatharamba Counter Blockade Asina Liangmai Amasung Kuki Micha Miyamna Thengnariba Khudong Chadabasing Adugi Yenglaga Mioibagi Minung Sigi Midyeng the Counter Blockade Handokna Bagi Wareb Laukibani Hari. Masigaloina Makhan Laikham Pokpi Amasung Ireng Khulgi Mafam Singda Blockade Asi Handokna Bakhangan Kre Miyamna Mahosagum Chathok Sasin Tawbada Apan Bibiganu Hairi. Lamdamasigi ana lying the hospital amadi miyamgi marakta leiriba ahangba singkhara da oirabasu men khatuna khudong chahanabagi pandamda Huxel Consultancy Private Limited haina mingthonba consultation services ama ngasi uripok basaspati lekai da hangdokre services sigi makhada khudong chawa fanghananaba care health card membership program su launch toki lekai asida leiriba United Clubs and the Library ge President Ratan Luang amadi lekai gi ahal ama oina arambam tomba yauna pangthokiba thoramaduda consultancy services asigi director Rajesh Singh haikibada anaba amana hospital chatpa natraga doctor ama tana ningakpa matamda OPD natraga inpatient department IPD animakta ataba mamalda layeng bagi khudung chaba piba khak natana laboratory test operation charge medicine discount amasung home healthcare services na chingba kayada su khudung chaba pihangani hariba khudung chaba singa si lamdam asida leiriba private hospital amadi diagnostic center singa fangani hauzik faubagi oina private hospital nipan Kusamnaba Haure Makhatana Atopa Hospital Amadi Diagnostic Center Singa Mari Thamnanaba Thaurang Paikhatli Haina Mahakna Fongdoki Patient amana healthcare sida thengnariba awaba haitare khogi Huxel Consultancy Service Private Limited na adi mateng pangjage tawbani aba health information oiba yai Manipur Imphal manung sida leiriba private hospital mayam sigi patient amana narakpa kanda karamba doctor tana sige any private hospital amagi information se Huxel Consultancy Service Private Limited ki through dagi yam line lawba yaduini aba health information khaktan natana health care se affordability puragna ba akhona care health card ama akhoi member singi akhona sagani aba care health card pai ba mi se akhoi gi Huxel Consultancy Service Private Limited ki member oiduini aba member sing sida akhona kanaba se pijari se health information aduga gi treatment chapa matamda OPD bu oigara IPD bu oigara aduda changba senfam se handa hanba
ahum subadana home health care service sida doctor kawabu oiro nurse kawabu oiro patient seba tawagi bu oiro ambulance kawagi bu oiro aduda chanba senfam dusu habdi safe ojadu ni magi affordability oiba haitare ngarang Wabagai Higher Secondary School gi center da thokiba thodok adugi matangda Education Department na inquiry committee ama semduna achumba thidok laba matungda mara leiba sing chairak pigedabani haina desamna taksalakli hiramasigi matangda ngasi kaisampata leiba Democratic Students Alliance of Manipur desam gi office pangtok papaw gi mifam amada mahiroi lubasigi Secretary General Thodam Siamjain hai ahenba matam hapu yadi haibagi wahauda ngarang Wabagai Higher Secondary School gi center da exam thariba mahiroi singna Thakhiba thawong aduda mahiroi chaniga kunmari gi paukhum che sing segaiduna mang takhan kiba adu desamna akanba mong da kandem tawi thawong asi tawpham thokpa achumba thabak amagum haugallagliba mahiroi singna tawba ngamlagliba asi karidagi no haiba wahang ama lakli tanja sida aranba tawba singi mathakta achumba thidoktuna chairak pihaudrabadi khunai asi amambagi lambi amada chatkigani masida mara leiba sing chairak pihaudrabadi chatnabi ama onthoktuna Manipur gi exam center khudingda sandorakloi hainingai leite maramaduna Manipur lengak na hiramasigi matangda athubada thabak laukhatkadabani amaromda kaksingi exam center kharada sakhangdaba kharana changlaga ngarang thokiba subject ke paukhumche mahiroi singda yenthokki haina desamda pau phangki masina chumbo irabadi khwaidagi laibak thibani asigumba thawong asi matungda amuk hana thokhandanaba siamjaina miyamda appeal tawki ngarang asi Wabagai Higher Secondary School da gi mahiroi singda ahian no matam hapu yati haidna mahiroi singda iho ma irang ma sagalaglaga exam matam loiraba matunda exam atuda ikraba sijinakraba answer paper sing madubu mullaga segaiba aduga tongan ba exam sida changba examination ga mari leinaba problem sing tugaiba mang takhan ni singba tawko side sangma kedigi adugi matik yaningdaba adu phongdokchari aduna thongdo sida mari leinaba Manipur lengaki Education Department na inquiry committee ma thu umtam da sembiraga examination sida mo mari tahandriba aranu pamai sijinaba answer paper sing segairapa enmika na singba segairapa mai thado ko ne singba tawaiba se masigi matangda kupa inquiry committee amana thigala kanda maduna senariba mahiroi sing aduna pibum thokpa chira ado ihani gi apamba adu de sang pai ke digi thamjari Doctor amadi engineer sing khusamnaduna ana layenga mari leinaba thabak sing hena khumang sausan hanabagi wakalonda numit nini chupna pangthokadaba national conference ngasidagi RIMS Imphal gi banting hall da hawdokre met engage uniting Clinicians and Engineers for Biomedical Innovation UCEVI 2026 haiba hiramda pangthokpa conference asida masak naiba medical professionals engineers researchers amadi mahiroi singna sarukya ke National Institute of Technology NIT Manipur NIT Nagaland amadi RIMS Imphal na khusamnaduna pangthokpa conference hawdokpa gi thoramda RIMS ki director Professor G Sunil Kumar Sharma NIT Manipur gi director Professor DVLN Somaya Jululu su sarukyaki thoramadda Professor G Sunil Kumar na hai kunmathoi suba chahi char sidagi healthcare sector asi medicine technology data science amadi human centered design da yumfam oibana hauziki matamda ana layeng yauna haksel gamari lainaba thabak singda interdisciplinary collaboration tawbagi tangai fadabalai India se scientific resilience amadi cooperation gi apunba pangalna innovation da malem gi makok thongba ngamle mahiroi sing amadi healthcare professionals singna textbook khakta da mai onsen bagi mahutta interdisciplinary collaboration da su akhanaba meeting thamba mathau tai Met Engage Conference ta mai pak pahai basi fazaba publication puthokpa adu khak natte conference asidagi lakpa wakhalon singda yungfam oiraga miyoi bagi punsi mahing fagat hanba amadi punsi kaya kanba ngamlaba matam aduda conference asigi mahi phangba oigani hainasu director Professor G Sunil Kumar Sharma makhatana phongdoki Healthcare in 21st century stands in the intersection of medicine, technology, data science, human-centered design. The challenges we face ranging from infectious diseases and non-communicable disease and trauma care, rural health access, you name it, so we have lots of issues. Cannot be solved by one discipline alone. That demands collaboration, innovation and shared purpose.
As clinicians, we encounter real-world problems at the bedside every day: diagnostic limitations, equipment constraints, workflow inefficiencies, and pressing need of affordable solutions tailored to local context. मणिपुर पुलिस के डीजीपी होमगार्ड की कमांडेंट जनरल ना थास की तरामाथोई थोखिबा order amaga mari lainana High Court of Manipur na chayol mari gi manungda paukhum piraknaba khangankhre. Manipur Home Guard Employees Welfare Association na thas gi tara tarukta thangatlakhiba wakat amaga mari lainana Justice Ahanthem Bimol na court na Justice Ahanthem Bimol gi court na hearing chathabaga loinana order adugi marakta chatnaba yaba yathang ama pinanaba lakliba tang nipan Lakliba April Nipan da amuk hanna khananaba matam lepre. Association gi wakat aduda maru oina pallibadi state asigi Home Guard personnel asi voluntary organization amani organization asi Manipur Home Guard Act amadi rules ki makhada leibani. Home Guard personnel bu India gi leiriba army police amadi paramilitary organization singa manana ubadi langani. Commandant General gi order asina maram oiraga Home Guard personnel gi yaifa thaurang sing paikat nana balairiba association gi thabak thauram ayet apan pinanaba machak ama oheli loinana personal singi mathakta action laukhatlakadra haibagi nungnangba ama supokhali banba yabadi High Court of Manipur na state asigi commandant Home Guard na thokiba order Chana Hanbidanaba Association na Tagalakibani, Wakat Amaga Mari Lainana, Chahi Asigi January Tang Tara Humdoi the hearing Chathaki, Maduda, Court Nathasi Kuntarukta, Makhata na Kananaba Taurang Tauring a Cherakta, Manipur Police ki DGP Shueriba, Commandant General Home Guard Nathasi Taramatoida, Nauna Manaba order Amamuk Toglakibani Hari. Amesco Makshu amasung MNKL hariba loop ahuma sina punna khusamna duna Imphal East District ke manung chanba kaibi kumuda Lambui Khul Tiger Camp amasung kaibi awang leikaida aikhoi punna nat chatnabi ngak minasi haiba wakhalonda miyam gi mifam pangthokre mifam sing asida miyoiba amana pokpadagi siba fawbada pangthokliba thabak thoram singda nat kamari leinana thoram pangthok minasi miram gi chatnabi pusilaktuna maidai aikhoi gi chatnabi da maring marangba chatnabi ohelloisi haiduna amato oina yanaduna warep kaya lauraga yana cheda khujek pinaki hairi Imphal the Yaba Tribal MLA Singi Maraktagi Tribal Affairs and Hills ki Minister in charge sama happy uhaina Tribal Youth Council Manipur TYCM na Manipur ki Chief Minister Yumnam Khem Chanda Memorandum pisindun taksankre TYCM ki Media amasung Information Department na thadora ki bacherolamada Karigumba Tribal Affairs and Hills ki Minister in charge asi Imphal the Laiba Yaroidaba Tribal MLA amada Pikhrabadi State asigi Chingi lamda chawkhat thaurangi thabak sing mangam san bangamloi masina maram oiduna chawkhat thaurangi lamda haukiba chahi kayada leirakhiba ahoba sing mensinbada wana thokani hairi Hauzik paugi marak thatna tenba break amatang lominasi SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Break ki matung damuk hana taram nokchari makhada ba pau pizari Malim gi leiba khara da chahi tara taruk ki makhada leiba angang sing social media sizinaba thingnanaba gi thorang lokhat khraba matung India da su masiga manaba thorang lokhat lakadauri Hiramasi matang da Information and the Technology Ministry gi official singna phongdoki ba wafam paladuna tongan ba report sing the High Information Technology Intermediary Guidelines and Digital Media Ethics Code Rules 2011 semdok laga lengak na chahi tara taruk sudriba angang sing social media sizinaba
ꯊꯦꯡꯅꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯍꯧꯖꯤꯛ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯉꯥꯡꯁꯤꯡꯕꯨ कानब हिरम खक्तदा इंटरनेट सिजिन्नबगी अयाब पीरब याई हैरी हिरम असिगी मतंगदा इन्फॉर्मेशन एंड टेक्नोलॉजी की यूनियन मिनिस्टर अश्विनी वैष्णव न पाउगी मिफम अमदा फोंदोखिबदगी मतुंग इना चही मतंगी मतुंग इना अथिंग बथमगदौरिबा असिगा मरी लेनना तोंगान तोंगान बा सोशल मीडिया प्लेटफॉर्म सिंगदा खनब हौरे डिजिटल पर्सनल डेटा प्रोटेक्शन एक्ट के सरुक अमा ओइबा मरमना चही मतंगी मतुंग इना सोशल मीडिया सिजिन्नबा थिंगबगी थौरांग असि तंगाई फदना लौखटफम थोकले हाइना मागना फोंदोखि बनबा याबदी ममांग चही की दिसंबर तांग 10 दा ऑस्ट्रेलियाना मालेमदा अहानबा ओइना चही 13 सुद्रिबा आंगांग सिंग सोशल मीडिया सिजिन्नबा थिंगबगी लो अमा चनहनखि अथिंगबा थमख्रबा सोशल मीडिया की प्लेटफॉर्म सिंग अदुदी टिकटॉक इंस्टाग्राम फेसबुक स्नैपचैट एक्स रेडिट यूट्यूब अमदी थ्रेड न चिंगबने अदुमकपु व्हाट्सएप मैसेंजर किट गूगल क्लासरूम डिस्कॉर्ड अमसुंग रो ग्लोब न चिंगबा सोशल मीडिया की प्लेटफॉर्म सिंगदी अथिंगबा सिना कोनसिंदे Environmental Social Reformation amadi Sangai Protection Forum ESRSPF Kaibulamjau gi kuntraga humdoirak suba Foundation Day gi thoram ngasi Kaibulamjau makhalai kai dalaiba Fawoi bi Lairembi Community Hall da pangthokre thoram aduda Institute of Bioresource and Sustainable Development IBSD Central Lenga ki Department of Biotechnology Tagyalpad Imphal gi Director Additional Charge Dr. ननाउचा शर्मा ESRSPF के प्रेसिडेंट डॉक्टर एन ग्याइमा LTA मणिपुर की फॉर्मर चेयरमैन लोइनना ESRSPF की फॉर्मर जनरल सेक्रेटरी M असनी कुमार ना सरुकिया के Environmental Social Reformation and the Sangai Protection Forum Kaibulamjau gi leikhidraba former president Haubizam Chawbagi mafamda minute ama tumina leptuna ikai khumnaba utki Sangai Rabi folk singer Ngan Thoibi Ningthauzamna tengthari sangai na haiba sangai gi saitha isai ama miyamda tahan bagaloinana Ngan Thoibida khudol potpiduna ikai khumnaba utki ESRSPF के सेक्रेटरी याइमना फोरम असिना चही कुनलो मसिदा संगाई कन्ननब होटनबदा पांगथोखिबा थबकसिंग अमदी पाइखलकदबा थबकसिंगी मतंगदा वांगांखे M अस्नी कुमार न फोंदोखिबदा संगाई कन्ननब होटनबदा ESRSPF कैबुलमजाउना लौरिबा थौदांग असि चावी मरमसिना फॉरेस्ट डिपार्टमेंट नसु संगाई कन्ननबगी Kaibulamjauda thabak ama paikhatlamdaida forum asiga tanabiduna amadi forum asina department pushu angamba thakta mateng pangduna malemgi atai mafamda phangdraba sangai kannana ba hotnaminasi haiki This coming ensuing 28 March 2026 is the day which declared Biomedical as a national park. So let us celebrate in a mega manner by joining for. Aduna kami sangai council forum si koi maruina ingandaba yadabani sangai si yamna tangba mamnai yadu mandi ai koi lande akune kanani to kanu no la koi kusam raga kanu hamase Coalition Against Drugs and Alcohol kadana lisang sitna ngalingai matamdagi nisagi mayokta chatharakpa campaign gi saruk ama oina amasung Manipur kunaida nisana piba chaitheng singi matangda ngasi kada Youth Sporting Club Lausang Khong Imphal is amasung Village Development Committee Lausang Khong Imphal is na punna sinduna nongmagi oiba wakhal taminabagi thoram ama ibudau nongdren khomba pakhang basanglen Lausang Khong da pangthokre Nisana kunai de piba chaitheng amasung masibu thingbada miyam gi thodang haiba wakhalon da pangthokiba thoram aduga mari leinana kada gi vice president ningthauzam doren na maru oina nisana sokhanba kaya gi matang da wafum kaya thamki magna haikibada aikoi gi Manipur gi tungi yumbirel oirakadaba inkhalagliba na ha singbu mayai ka ba chinjakna landaraktuna lamdam asigi matik mayai leiraba naha kaya bu sondam nadamba hamchat hampoinaba sum charaba kunai amagi maikaida pusilaktuna ngasidi angakpa fangna akibagi masak oiraba chaitheng ama pirakli haiki Kumza English Singaniga kun tareta pangthokadoriba census ki ahanba
oiriba house listing amasung housing census ki damak numit humni chupna district level training program amang ngarang dagi Bishnupur district ki mini secretariat ta pangthokre training asi principal census officer Bishnupur gi mideng makhada directorate of census operations Manipur amadi district administration Bishnupur anina sillaga pangthokpani training program aduda principal census officer su oiribi Bishnupur district ke DC Puja Elangbamna training asi pangthokpagi maru oiba wafam kaya sandokna thamki maruina census ki thabak thoram singda yawgadoriwa functionary sing asi makhoina pangthokadaba thodang sing ningthina khangbagi thangai fadaba lei haiba wafam sing DC Puja Elangbamna phongdokhi Deputy Director K.S. Rameshwarna luchinglaga pangthokiba training aduda tongan ba expert singna house listing amasung housing census ki process amasung concept ka mari leinaba wafam kaya gi matang da marik chumna khanganki loinana census ki thabak thoramda sizinnagadaba census management and the monitoring system web application house listing blog creator web application amadi HLO mobile app ki features sing ningthina sizinaba hainaba su takpi tambiki Wangoi Dramatic Union gi hall ama nauna installation tauduna foundation store among asi Rajya Sabha gi MP Leisemba Sana Jaubana hangdokre ngasi hangdokpagi thoramadu Wangoi AC gi ex MLA oinam lukhoi Wangoi Dramatic Union gi president BK Wahengbam na sarukya ke ngasi store hangba thoram aduda mari leinana MP Leisemba Sana Jaubana haikibada matam kuirabadagi Wangoi Dramatic Union gi khanduna laksaba adu ex minister oinam lukhoina project hapiu hairakhiba aduda aina thabak asigi angamba khara honakibani laibak faduna mathangda amuka MP oirabasu natraga oidrabasu makhatana Wangoi Dramatic Union gi thabak thauramda saruk yaduna angamba mateng pangani haina phongdokhi Nambol Bazar Women Vendor Association gi annual general body mifamama khaziri mamang leikai community hall danga si pangthokre mifamaduda association asigi president Abuzam Apabi general secretary TH Kiran Bala labor department ke inspector K Josila AITUC gi luchingba TH Sakishu sarukya ke labor department ta Labor Department tapi daba ya daba sing pisinana ba madi mari leinaba department sing da thaga daba che chang sing tawga daba thabak sing gi matang da kupna khanaduna warip kaya sulo buga loinana anoba thau puga daba miyoi sing sukhan ki lobasigi secretary H Kunjalata na phongdo ki bada vendor association gi member sing na nambol kaithel kana na bahot na bada amadi vendor sing gi hak kanna ba yaifana ba thabak kaya association asina pangthok tuna lakli makha na su pangthok ki gani haiki Ramdan Mubarak Mari Lainana Kanglei Park Minority Welfare Organization KMWO na lamdam asigi miyam maru oina Maitai Pangal Singda Yaipa Pausel Pirakli Lubasina Thadora Kiba Cherolamada Chakhen Tha Asida Mapubu Kurum Jaba Khang Bakanba Masung Achumba Asengba du miyam da Fanganduna Ingtha Tapthaba Nungsinaba Pukning Wakalbu Sengdok Chaba Pinabiba Oiresunu Hairi Hausaga Mok Sanabagi Pau Pizari All Manipur Football Association Sinduna Lamlong Tongkong the Leba Artificial Turf Ground the Hausik Zathariba Taranipan Suba Manipur State League 2025-26 King Asisanakiba League Match Sing the ESU Wankai Amadi Sainik FC Mai Pakre Luenana Atopa Match Amadana USA ga Nesu Anina Draw Oikre Football Tournament League asigi ngasi sanakiba tongan ba match ki ahanba ground gi humputaruk suba league match ta USA Khurai amadi Nesu Khurai team anina match ki apiba matam loiba fawbada Panjal ani dagi ahenba makhataba Panjal chanba ngamnadana draw oikibani ani suba ground gi sanakiba humputaret suba league match ta Eastern Sporting Union ESU Wangkhaina FC Rengdai Nonebu Panjal ahum anida maithibu piduna full point ahum phangbangam ke loinana ngasi sanakiba ahum suba ground gi humpunipan Suba League match tana Sainik School Imphal All Boys FC Terana Utlaw FC Bupanjal ani amada thoibangam kibani
District Football Association Thawal Senduna Hauzik Thawal Ningombam the Leba Ministerium the Chatariba Manga Suba El Memcha Debi Memorial Super Division Football League English Kun Manga Kuntarukta Yairipok FC Mai Pakre Atopa League Match Amadana SLYO Texamga ASSA Sangayum Pom Team Anina Draw Oikre. Tongan ba team Taruk na Saruk Yaraga Tasiki Taramari the Gichatarakliba Football League Tournament Asking Asisana Kiba Hanba Ground Gay Taruk Suba League Match Ta Yaripok Epsina JJFA Thawal Bupanjal Ahumama the Mighty PK. Ani Suba Ground Gitare Suba League Match Tana SLYO Texamga ASSA Sangayum Pom Team Anina Match Ki Hanba Masung Ani Suba Half Ki Apiba Matam Loiba Fawbada Team Animaki Maike Degi Panjal Ani Degi Hena Chanbangam Dana Match do draw wiki. Thasigi Hokibatang Taramarida Thailand gi Konung Bangkok Talaiba Highland Boxing Gym the Pangtokiba 6th round super bantam weight champion Oikraba Kaisam Thonglong Zam Lailaktagi Ngamba Longzam Taram no Oktuna Puning Tawat Kre Highland Boxing Promotion Asilaga Pangtokiba Championship Adugi final bout Ngamba Longzam na Myanmar gi Sanaroi Bumaiti Bapiduna Manipur Amadi India gi Mingset Purak Pangam Kibani Magna Bai Pak Pangamlakpa Sida Kaisam Thong Longzam Lairak Development Club KLLDC Amadi Maike Adum gi Mera Pai Ima Ibel Singna Nungai ba Fungdorakli JKD SGFI Delhi Olympics Games na Sakhanglaba Association of All India Jet Kundo Foundation na Sinduna New Delhi da Leiba Talkatora Indoor Stadium da Mamang Chahigi December Tara Mangadagi Amasung Tara Tarukta Pangthokiba Kuntraga Taruklak Suba National Jet Kundo Championship 2025 ta Manipur team Saruk Yaruba Amadi medal Laruklaba Sanaroi Singh Amadi official Singh Okpagi Tharam Amangasi Brotherhood All Manipur Kung Fu Association na Sinduna NRC Hall Kanchipur da Pangthokre Thoramadu da official amadi Sanaroi Singh da Nat Kilengyan Yanduna Taram no Oktuna Puning Thawatki Panbayabadi Hairiba Championship Asida Manipur team na runners up team su Tarakibani Hairi Manipur Cricket Association MNC and Sinduna Manipur gi tongan ba cricket grounds in the Chathariba Tara Suba MNCA W Pralhada Amadi W Ramananda Elite Trophy Inglisingani kun mga kuntaru king asi Sanakiba Lake match singda race Khwai Nagamapal Lamabam Laikai Amadi YWC Langthabal Mai Pakre Manipur gi tongan ba cricket club Tarani Thoina Sarugyaduna Sathariba cricket tournament asige ngasi Imphal West ki Lairenjam public ground Sanakiba Lake match ta race Khwai Nagamapal Lamabam Laikai na KCC Kongbo Bazar bu wicket tareta Maitiba PK match adu da Mai Pakraba team race team gi Kiran Laistram na wicket ahum daw mangam kibagi damak player of the match ki mana fangki nakalamaromda ngasi Imphal gi Model Higher Secondary School amasung Oriental College ani gi ground the Sanakiba Lake match tana YWC Langthabal na Crow Kamam Bazar bu run kun tareta maithiba pikibani match adu da mai pakraba YWC Langthabal team gi Sanaroi Shawbam Robinson na wicket ahum law bangam kibagi damakta player of the match ta kibada trophy kusinaduna puning thawatki All Manipur Volleyball Association Ambagi Meeting Makada United Novel Team UNT Top Sifai na Sinduna Thasi kun mga dagi kun ganipan fawba UNT Ground da Ahanba Invitation Veteran Volleyball Tournament Inglisingani kun taruk pangthok lagani hairi UNT ki Secretary CH Manglemba na kujek piduna thadurak pachero lamagi matung inna Volleyball Tournament asida saruk yaningba Club Association ki team singna entry form thazin bagi aroba matam thasi ki kulhum doida oigani Ambagi office ta form Thazin Bayagani tournament asigi winner da cash award oina lupa listing tara manga amadi runners up team ki manada cash award oina lupa listing tara ga loina na akhanaba manada best player best setter gi pricing shu thamli haina secretary na makha tarakli Assam Rifles na Moral Guidance School da khusam naduna chatharakiba Assam Rifles Open Volleyball Tournament Inglisingani kuntaruki Mapu ADCA Phagak Chau na winner oikre Operation Sadvabana gi makhada helipad ground COB Komla Khong da chatharakiba tournament adugi final da ADCA Phagak Chau na BYDA Bengun bu said ahum amada maithiba piduna winner oikibani Hausaga muk state asida ngasigi oikiba ay ngasagi pau pizari
ICAR Regional Center Lamphel Party ki fangba report ki matung inna ngasi state asida khwaidagi sabagi chang asi Celsius degree 19.5 oiki loinana khwaidagi ingbagi changna Celsius degree 8 ni nungsit yawba ising manilgi changna ayukta chada marfutara amasung nungthildana chada 38 oiki Houzik loisalakpada maroiba pausing amuk hana pizari. Manipur da tangdu laitaba fibam puraktana nungaiba yaroi miyam gi lengak ama laklabanina pumnamakki yenglaga thabak tawba tabani haina Chief Minister Y Kem Chana phongdokre. Thasigi aroi betayol fawgi manungda minister amadi MLA singna census ki matangda chapchawa firep ama miyam da khangan gadabani haina just and fair delimitation na taksilakli. State asida ayush amadi herbal gi hidak sungbagi license piba amata laitri license yaudana hidak sunglamba thengnarabadi action lokhatkani haina Directorate of Ayush na section watham lakli. Amasung Manipur da thogli irang asig tung koina chatnagadaba waroshin ama athubada puraktuna ing tapalamdam ama ohinba haibasi anoba lengagasigi ihan hanba thodang oigadabani haina hanagi MP Dr. TH Mainana phongdorakli. Matang asida bulletin asi loisanjare Manipur miyam gi punsida khwaidagi hena maroiba state asigi lebag asigi amadi malem gi e pau singi damak SKTV news pu mityeng taduna leibiu pumnamak pu mukhana khurumjari.